ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛꯀ ꯅꯃꯥꯖꯗ ꯃꯀ꯭ꯔꯨ ꯑꯣꯏꯕ ꯑꯃꯁꯨꯡ ꯇꯧꯔꯣꯏꯗꯕ ꯄꯣꯠꯁꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯀ꯭ꯔꯨ ꯍꯥꯏꯕ ꯑꯁꯤ ꯅꯃꯥꯖꯗꯤ ꯀꯥꯏꯗꯕ ꯇꯧꯏꯒꯨꯝꯕꯁꯨꯡ ꯁꯋꯥꯕ ꯍꯟꯊꯕ ꯑꯃꯁꯨꯡ ꯒꯨꯅꯥ ꯑꯣꯏꯕ ꯑꯗꯨꯕꯨ ꯀꯧꯏ꯫ ꯁꯦꯠ ꯏꯜꯂꯤꯕ ꯐꯤꯔꯣꯜꯗ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡꯗ ꯅꯠꯇ꯭ꯔꯒ ꯂꯤꯛꯀꯣꯜꯗ ꯈꯨꯠꯅ ꯁꯥꯟꯅꯕ ꯍꯛꯐꯤꯗꯒꯤ ꯅꯨꯡꯖ꯭ꯔꯦꯡ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯄ ꯃꯀ꯭ꯔꯨꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯡꯖ꯭ꯔꯦꯡꯒꯤ ꯃꯔꯝꯗꯒꯤ ꯁꯖꯗꯥ ꯇꯥꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯨꯠꯅ ꯇꯛꯊꯣꯛ ナꯟꯊꯣꯛꯄ ꯌꯥꯏ꯫ ꯅꯃꯥꯖ ꯁꯣꯜꯂꯤꯉꯩꯗ ꯈꯨꯠ ꯄꯣꯛꯄ, ꯈ꯭ꯋꯥꯡꯗ ꯈꯨꯠ ꯊꯝꯕ, ꯌꯦꯠ ꯑꯣꯏꯗ ꯂꯩꯗꯨꯅ ꯌꯦꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯀ꯭ꯔꯨꯅꯤ꯫ ꯑꯗꯨꯒ ꯉꯛ ꯂꯩꯊꯣꯛꯇꯅ ꯃꯤꯠꯆꯤ ꯈꯛꯅ ꯌꯦꯡꯕꯗ ꯃꯀ꯭ꯔꯨꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨ ꯗꯔꯀꯥꯔ ꯅꯠꯇꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯐꯕ ꯅꯠꯇꯦ꯫ ꯅꯃꯥꯖꯗ ꯈꯣꯡ ꯑꯅꯤꯃꯛ ꯌꯨꯡꯈꯠꯂꯒ ꯐꯝꯕ ꯅꯠꯇ꯭ꯔꯒ ꯅꯤꯡꯖꯣꯜꯅ ꯂꯩꯕꯥꯛꯇ ꯈꯨꯎ ꯑꯅꯤꯅ ꯌꯨꯡꯈꯠꯂꯒ ꯐꯝꯕ ꯅꯠꯇ꯭ꯔꯒ ꯍꯨꯏꯅ ꯀꯨꯟꯕꯒꯤ ꯃꯑꯣꯡꯗ ꯐꯝꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯀ꯭ꯔꯨꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯔꯝꯗꯒꯤ ꯐꯝꯃꯨ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯐꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯑꯣꯡꯗ ꯐꯝꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯀ꯭ꯔꯨ ꯑꯣꯏꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯁꯂꯥꯝ ꯇꯧꯔꯛꯄꯗ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯄꯥꯎꯈꯨꯝ ꯄꯤꯕ ꯃꯀ꯭ꯔꯨꯅꯤ꯫ ꯑꯗꯨꯒ ꯆꯤꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯕꯗꯤ ꯅꯃꯥꯖ ꯀꯥꯏꯔꯒꯅꯤ꯫ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯇꯣꯠꯀꯅꯤ ꯈꯟꯕꯗꯒꯤ ꯅꯃꯥꯖ ꯃꯅꯨꯡꯗ ꯐꯤꯔꯣꯜ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯃꯀ꯭ꯔꯨꯅꯤ꯫ ꯅꯃꯥꯖ ꯁꯣꯜꯂꯤꯉꯩꯗ ꯀꯅꯥꯒꯨꯝꯕꯅ ꯅꯣꯛꯍꯜꯂꯛꯀꯅꯤ ꯈꯟꯕ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯁꯦꯔꯥꯟꯅꯒꯅꯤ ꯑꯃꯁꯨꯡ ꯑꯁꯣꯏꯕ ꯌꯥꯎꯔꯛꯀꯅꯤ ꯈꯟꯕ ꯃꯐꯝꯗ ꯅꯃꯥꯖ ꯁꯣꯟꯕ ꯃꯀ꯭ꯔꯨꯅꯤ꯫ ꯃꯥꯡꯗ ꯃꯤꯑꯣꯏ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯑꯣꯟꯁꯤꯜꯂꯒ ꯅꯃꯥꯖ ꯁꯣꯟꯕ ꯃꯀ꯭ꯔꯨ ꯅꯠꯇꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯋꯥꯕ ꯑꯣꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯃꯥꯖ ꯁꯣꯜꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯃꯔꯝꯗꯒꯤ ꯅꯃꯥꯖꯗ ꯑꯁꯣꯏꯕ ꯂꯥꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯁꯣꯜꯂꯣꯏꯗꯕꯅꯤ, ꯃꯀ꯭ꯔꯨꯅꯤ꯫ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯥꯡꯗ ꯑꯩꯅ ꯑꯣꯟꯁꯤꯜꯂꯒ ꯃꯥꯡ ꯑꯣꯟꯁꯤꯟꯅꯔꯒ ꯅꯃꯥꯖ ꯁꯣꯟꯕ ꯃꯀ꯭ꯔꯨꯅꯤ꯫ ꯅꯃꯥꯖ ꯁꯣꯜꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯥꯡꯗ ꯀꯨꯔꯥꯟ ꯁꯔꯤꯐ ꯅꯠꯇ꯭ꯔꯒ ꯊꯥꯡꯁꯥꯡ ꯌꯥꯟꯗꯨꯅ ꯂꯩꯕ ꯑꯗꯨꯅ ꯅꯃꯥꯖꯗ ꯑꯀꯥꯏꯕ ꯑꯣꯏꯗꯦ꯫ ꯃꯨꯁꯂꯥ ꯅꯠꯇ꯭ꯔꯒ ꯐꯛ ꯐꯤꯗꯥ ꯖꯤꯕ ꯄꯥꯟꯕꯒꯤ ꯐꯣꯇꯣ ꯌꯦꯛꯄ ꯑꯣꯏꯔꯕꯁꯨ ꯃꯗꯨꯗ ꯅꯃꯥꯖ ꯁꯣꯟꯕ ꯌꯥꯏ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯐꯣꯇꯣꯒꯤ ꯃꯊꯛꯇꯗꯤ ꯁꯖꯗꯥ ꯇꯥꯔꯣꯏꯗꯕꯅꯤ꯫ ꯁꯨꯡ ꯌꯨꯝꯗ ꯐꯣꯇꯣ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯊꯦꯠꯄꯁꯨ ꯃꯀ꯭ꯔꯨꯅꯤ꯫ ꯐꯣꯇꯣ ꯑꯗꯨꯅ ꯀꯣꯛꯊꯛꯇ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯁꯥꯠ ꯍꯩꯕꯗ ꯐꯣꯇꯣ ꯌꯦꯛꯂꯒ ꯍꯩꯈꯤꯕ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯃꯥꯡꯗ ꯌꯥꯜꯂꯤꯕ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯌꯦꯠꯂꯣꯝ ꯑꯣꯏꯔꯣꯝꯗ ꯊꯦꯠꯂꯤꯕ ꯑꯣꯏꯔꯕꯗꯤ ಮಫಮ್ದುದ ನಮಾಜ್ ಸೊನ್ಬ ಮಕ್ರೂನಿ ತುಂಗ್ಲೋಮ್ದ ಲೈಬ ಒಯ್ರಬದಿ ಮಕ್ರೂ ಒಯ್ರಗಸು ಹಂತವ ಥಾಕಿ ಮಕ್ರೂ ಒಯ್ಗನಿ ಅದುಗ ಖೋಂಗ್ನ ನೆಚ್ಛಲ್ಲಿಬ ಒಯ್ರಬದಿ ಮಕ್ರೂ ನತ್ತೆ ಫೋಟೋ ಅದು ಯಾಮ್ನ ಪಿಕ್ಪ ಮರಮ್ದಗಿ ಲೇಪ್ಲಗ ಯೆಂಗ್ಬದ ಮಸಕ್ ಊದ್ರಬ ನತ್ರಗ ಮಕೋಕ್ ಯಾವ್ದ್ರಬ ನತ್ರಗ ಮುಟ್ಖ್ರಬ ಒಯ್ರಬದಿ ನಮಾಜ್ ಮಕ್ರೂ ಒಯ್ದೆ ಫೋಟೋ ಅದು ಲೈನಿಂಗ್ ಮಫಮ್ದ ಲೈಜರಗಸು फोटो एक फिरोल सेट इल्लग नमाज तौब मक्रूनी उपाल नत्रग युम कई नत्रग बिल्डिंग न चिंग थवाई पांदब पोसक की फोटो ओइरगदी मक्रू नत्ते नमाज मनुंग खुसा सिंगना आयात नत्रग तस्बी मसिंग थीब मक्रूनी अदुम खुसा सिंगना नमलगा मसिंग काउदनब तौबदी मक्रू नत्ते